Security na ngaktunan lau yaiba huraglingaida laufam ama napi hida kapsinduna hatoklamlay. May ahumdagi lamhenba kukising na makoygi khulai paiba militan singa khusam na duna tamthiraba lan satharak padagi singkhong singyada leiba labuk singda lau ubadaso security personnel sing ngak sian khibada natana ngahan ahan boy na combined force na ngaglaga sangai thel makha lekai da leiba longa sit laukon gi labuk amada lau yai khirba matungda moirang PS ki manungsan ba trong laubi makha lekai da leiba khunggang laukon gi lau laurak amagi manungda laukhai ama napi hidak sai sinduna hatoklam le hai re moirang police tagi fangba paugi matungin na napi hidak kapsinduna lau hatok piram laba laumi adugi maming trong laubi makha lekai dagi ahong sangbam tonsna kauwe masagi sahi yangkhairom sure hai re mahang na thogdok asigi matang da ngarang nungthil moirang police ta iba report ama file tawraktuna wakalakle hai re adumoi namak paukse asina phangba pauna haibadade mamang thagi kunipan da mahang na lau yeng bachalubada laurakta mi chalambagi khongul kaya lairamba thengnakhi hai re khongul sing adu ubada mahak singnaba pokhe adumoi namak amugan na yenglubada mahak na uzaba laurak amagi sarukta laukhai amarom gi changi khawduna yaiba yaraba lausing napi hida kapsilambadagi pumkangkang na lairamba thengnakhi hai re thogdok asigi matang da police ki maike dagi so investigation chathaba hokre adumoi namak thawong asi karamba miyoi singna karigi damak satharamba no haiba khangba ngamkhedre panba yabade mamangi sahi kharadaso khawraga yainanaba thamba phawbai sing mai thadok lambagi thogdok sing thokibane gari macha amada thomjilamlaga senkhiba ama miyamna fare ngarang numidang pung 8 lom taba matamda Porompat police ki manungsan leiba nungmaibung ayang palida gari macha thogdunu lakpa ama thomlamlaga senkibadagi miyam sangduna tanakhre hairiba thogdok asi Mahindra company ge Impero gari na Honda Activa thogdunu lakpa ama thomlamlaga gari macha adu thomlagliba gari ge bumper makha da senduna thaukhibadagi miyamna tanarakpada New Chekon turning dagi konung mamang taba lambida thauna bohnabada divider da thomjenbadagi gari adu bu thawriba driver adu miyamna fakibane khoisaunarba miyam aduna mahakna thorokliba gari aduge windshield thugaikhe tungda Porompat police laktuna gari adu lakhotkhe gari macha tongduna lakpa nupa adu hairiba gari achauba aduna thomlakpa aduda chongthok hobadagi ka hena sokapandi nangkhidre haire